Chief Minister and Virena Lusingliba Sungshinaba Lengak Asida, Forest and Environment Mahut Amadi, Town Planning Minister Oiriba, TH Siam Kumar Mathakta Tharakiba, disqualification case ki final hearing ngasi. Manipur Legislative Assembly ki Speaker ki Tribunal na Sathava Hokre. Mamang Thagi Kuntragi Numidangda, Kurai Tongam Lekaida, Tokiba, Lambigi Kudongtiva Togdok Amada, Garina Taklambadagi, Laikidraba, Loksang Kongme Lekaidagi, Soibam Boy Misigi Mayakta Semkiba, Zeshina, Ngarang Ahindagi Kaukiba Pungkun Marigi Oiba, Imphal Ukru Lambi Ban Sathari. Ban Nasina, Lambi Paring Asida, Miam na Satok Sasin Tobada, Chauna Kaiba Piri. Mau Imphal Market Coordinating Committee, Lamlongai, Mantri Pukri, Multipurpose Cooperative Society Amadi, Apunba Development Committee na Sinduna, Mafam Hong Hongduna Satarkba, Mau Kaitel Ngasi, Mantri Pukri Community Holder Kakre. Ngarang nung Tilpung Marirom Taba Matamda, Chandel District ki, Molsam Police Station ki Manung Chanba, Faisazang Village da Laiba, Kunifan Suba Rajput Rifles ki Kemta, UNLF ki Lami Singlov, MP ni Singnava Singna, Bom Amadi, Nong May Caption Duna Landa Kre. Rajput Rifles ki Maikai Dagisu, Handuna, Maikai Animakta, Pungkai Amarom, Fanning Shit, Kutok Naki, Asopan Yawagi Pau di Fangbalay 3. Ngarang Imphal is narcotics ki Timamana, Kergau Dagi, Mioy Ama Drug ki Polong Kiaga Konana Fare. Far ba miya edu gimaming Muhammad Amuthoy sahi kuntrom doi apokpa Muhammad Amamuddin Kergauk Saba Lekai Dagini Mangondagi WY tablet chama Spas Primevon capsule chamaga Nifuhum doi Fangle Hairi Thado Kuki Gospel Visual Album Kahung Hi Pakai Ngarang Haunabi Matungina Kangpopi District ki Govazang Village ta release ta ukray Thangjangam Haukip Otopaming John Haukip na Saisakliba Gospel Visual Album adu Fong Magi Thoramda Tuan-tuan mamaming lairaba Saisak Pasing Amadi Village Sipsing Saruk Yaki Lamdam asida lairiba Artpu Pamjaba Mioy Kiyada Training Pinabagi Pandamda T-Series Stage Walks Academy na Academy asida Ming Chalaba Singna Panggadaba Khudong Chabasing Lauthokre Masakangdaba Mioy Anina Masaki sahi yang kai taruk suruba NCP gi Lusingba Ananda Patel Masin tumba thangu maposak amana thindona halamle Maharashtra gi Sangli District ki Khata Village ta thokiba thodok adu da laikhidraba NCP gi Lusingba Ananda Patel Deputy Chief Minister Oiriba Ajit Pawar gi Personal Assistant Gajanan Patil gi mayambani Headquarter IGR South ki Minjang Makhada Somsaida leiba 10 Sector Assam Rifles na Sinduna Ukrul District ki Tahau Ground da ngarang Anirak Suba FEB League Football Tournament hogdokre Tournament aduda punna team nipana saruk yari Thasigi Amada Guwahati gi GMCH Auditorium Hall da pangthokiba Tararak Suba Miss India Northeast da Assam gi Sakhenbi Rishita Borana Miss India Northeast ki title laukre Meghalaya gi Edorilin di Sawian Amadi Nagaland gi Namrose Merina Mathangsina Ahanba Amadi Anisubarana Saptakre Mayum Makai Palavi Dalit Nupi Amabu Namduna Farba Matung Rep Tongna Bahonaramba Mioy Mari Uttar Pradesh Police ki Kangbuna Ngarang Samli District gi Fagat Pangangkre Mioy Mari aduna Nupi adubu Thana Pawon Town da leiba Mayum dagi Farba Matung Rep Tongna Bahonaramba ni Haina Police ki Pauna Hairi Hojik Fawbuda Yumthangnariba Nagaland da Coronavirus na naba Mioy Amata Leitre Laina asina leiriba Tuan-tuan ba leibak singdagi Nagaland da halakiba Mioy Kontrom doida Sangyeng Chathaba loire Adubu Laina asina naba thengnadre State asigi Health and Family Welfare Regulation gi maikai dagi su Lokhat payaba Section Thorongsing Lokali Hairi Jammu Division gi Border District Oiriba Haveli Tehsil Mangnar area da Kuntramapan Suba Rashtriya Rifles Amadi Special Operation Group na Thibomba gi thabak sathabada Nongmai Amadi Maru Yauna Masing Yamlaba Khulaising Phagat Pangamkre